Kuki Kutlai Paibasingna, Haukiba Tha Asigi Tang Tarataruki Numidangda, Fogak Chow Ikaya Madi Torbungda, Bom Yauna Nongmai Round Kaya Kablakibagi Tawongbu Akan Mamongda, Condemn Taubaga Loinana, Maduda Chenaba Singi Matakta PR Lengak Asina Atubada Action, Lokat Kadabani Hainangasi, Taubal District Laiba Tongan Tonganba Loop Singna Sinduna, Taubal Mela Grounda, Lamitangkai Tingduna Wakat Kongzang Changsin Kray. Taubal Ima Kaitel Matak Maka, Taubal District Apunba Imasing, Laisang Tem Kong Manung Merapaibi. Athokpa Merapaibi Loop Ampal Amadi, Tauda Maning Laikai Irong Laima Pantoy Binasinduna, Chatakiba Wakat Mifamaduda Sarukia Kibi. Universal Mothers Organization UMO Taubalgi Secretary Okram Manorama Devi na Haikibada. Hauzik Paliba Lengak Asina Santi Hanjili Haiduna, Tampaki Mafam Singda Nong Makangdana, Counter Charge Kaya Tauduna Miyoy Kaya Faba Punbagi Tabag Chathari. Adubu Hanjin Awaba Mayok Naraba Lanjenaduna Lairiba IDP Singna, Mayumda Hanjin Bahaurakpada. Kuki Kutlai Paibasingna Bom Yauna Nongmai Round Kaya Kapsinduna Hatnaba Hotnaraklaba Fawbada. PR Lengak Asina Tumina Laishinba Asi Tamoy Sokna Nungaite. PR Lengak Asina Manaba Mityengda Yeng Biduna Atuba Matamda Generriba Miyoy Sing Amadi Kutlai Sing Fabiyu. Natrabadi Taubal District Miyam na Makal Makakayagi Kongjang Changsinaba Sem Sare Haiki. Ngasigi Wakat Kongjang Aduda Kuki Narco Terrorist Ki Tawong Yaningde. PR Lengak na Yengduna Laiba Karigino. Kuki na Lo Paibra. Kuki gi makada PR Lengak Labra, IDP Sing Sanapot Nate, IDP Sing Sumioy Bani, PR Lengak na Kaudaba Fay. Hat ki Hairaga na Pun na Hatok Piro, PR Lengak na IDP Sing Amadi May Table Protection Pibangam Drabadi Aikoi Isa na Ngakcharage. Free Thadok Piro Aikoi Kang Bada Wari Haina Thaba, Placard Sing, Sizinaki Bagaloina na Kolaw Kaya Sulaw Ki. Nahan Tang Taraga Taruk ta Akoigi Torbung Amadi Hoksakai Kaida Akoigi Kuki narco terrorist singna khangaudana pung mapan makhairom taba matamda makoina khangaudana amuk hana aikoigi leizariba khul asida amuk attack tawrapa asi aduki matik yaningde haiba asigi damakta akoi mafam asida punna phamjaribani masigi maramdi ngasi panbiriba PR lengakna aikoi santi leirani haiduna mafam sida aikoigi leibiriba valley gi area khuding maktadi haiba sing asi thadok pigraga hojik tawriba mayam sida phadana pundana mafam amada adu tawre ada tawre masaisda extortion khangde counter charge khangde encounter khangde anybody tawayaba peace oina na bagay na makta hona biri aduga ngasi mak imit na ikong na tokro hanjan chokta na lairaba IDP singda makoy gi mayumda changjari haibagi harauba amaga lairaga changjari ba adugum laba hanjal life attempt tawata natana mapun siji hingibra natraga siribra na khangdraba jaga asida amuk hajalaga direct makoina khulai thabdana adagi nongmai kapsandana bom tawdana tawriba asida ngasi panbiriba akoigi PR na kari haina lawbiriba ke masida equality gi oiba wakhalon thambiraga ngasi mak thoiba thodok asida senariba adugum laba miyoi sing aduga maduda sijanariba khuchu khulai sing du amatta watana athuba matamda phagat pirakwa taragadi aikoina aduke matik harau jagani aduga aikoigi apen basu laigani madu natabida adugi onna tainabada makoigi tonganba policy program ama sillaga tawbirakwa oitaragadi akoi Thauban district kisu apunbagi oina masi fully condemn tawbaga loinana makha taba khongjang kaya changjananabagi damakta akoi sem saduna laijagani aduga amukasu hanna aina hojik panbiriba respected aikoigi PR gi damakta phambiriba phamda phambiriba aikoigi governor aduga law and order paibiriba adugumlaba DGP aduga administration da leibiriba puna magnasu aikoi maitai haiba jati asi kari haina ubibano we are also the democracy person aikoi su Indian citizen amani Indian citizen ama oiraga aikoi ge hakchibo hanjan hainingai leitna torture tawba aduga aikoi gi damakta hakni haibasi pibidabase aduki mate aikoi penjade nungaite aduna maram oiraga hauji athuba matamda Chuchampurda akanba operation tawduna nahan sijanareba khulai singdu lawkhat piyo haibasina aikoi punamaki oina mainly akoi masida condemn tawjaraga haiba posi lawkhat pirau natrabadi makhatana akoi Thauban chu mangjin thana saruk ya jagani